Social media site or Facebook the N Biren Singhana Fongdorok Wapam Amagaloinana share torko video ngtang miyamda thamjaramge Yamna Pukning nungsikhiba numit ama miyamgi numit English ngani ga taragani pangi ngasi numida waram phongkiba tungan Manipuri se phongsing amasum thokiba thawdo wathoksingdagi maruebi ipausing miyamna thamjagi hanbada kanglei paki maira digi lakhusaraga East Timor gi president me thar Imphal da lakadori Rishipriya President Dr. George Ramos Hotana Puwari Manipur lakpo hanu malem gi lusing suigadori East Timor gi president amadi Nobel Peace Prize laureate su oidiba Dr. George Ramos Horta apikpu state ama oijarabusu maakna Manipur me thada lakani haina malemgi sakna rebi environmentalist amadi climate activist Rishipriya kanguzamna phongdokre maakna Manipur gi history da ahanba lakpo malemgi lusingba mas oigadori hairiba wapamasi lakadoriba irai numita Rishipriya na Manipur amadi East Timor miyamna laukthoksa amadi East Timor gi president gi ming thonba Dr. George Ramos Horta International Peace Center amadi East Timor Information Center India Maitai gi haunabi matung ina sangaba gi thoramda phongdokhibani hairiba khongjom war memorials opposite Shamramda leiriba center sida miyamna sijinaba yaba meeting tokfam hall mari miyamna yengba yaba East Timor gi freedom struggle amadi president gi punsi gi warida yumpham oiba gallery ani president room amadi bilateral room yauri hari Thauramadu the New Delhi the live East Timor embassy officials sing search the affairs minister Francisco Fernandez amadi saknairaba social activist Abupal Vedikiti amadi adai saknairaba miyai kya sarugyaduna amadi maikhum hangdoktuna mai pakna Manipur miyamna sanabagi thauramadu sarugyaduna pangtokhi hairiba Center asi official oina me thada amuk miyamna sinabi asawa tharom amasu East Timor gi president Dr. George Ramos Hortana chief guest oidana pangtokadori masida Manipur da lairiba mipum khudimangna mahakna lakadaba lambi airport gi khongjom phaw harau teramna oktuna sarugya bi hainasu Rishipriya na appeal torokli Magna Puwari Manipur da lakpa ahanba malem gi lusing oigadoribani February thada lakani haina tawrambani adubu Manipur gi hauzik oiriba phiba masina me thada oina laknaba phirep lawrakhibani Manipur gi anauba Puwari asi sembada mipum khudimangna tungi haurakliba mirol singna kaudana saruk yapam thui haina Rishipriya na magna makhatana phongdokli Maki khongchata Manipur gi miyam asauba santi gi paujal galoina asauba sapu ama piba ngamgani hari New Delhi da leiba East Timor gi Ambassador in charge amadi charge the affairs Francisco Fernandez na phongdokhibada ngasi Manipur nauna hangdokliba International Peace Center amadi East Timor Information Center sina India amadi East Timor ani gi mari hena naksin hananaba ngamlagani hairiba center sida North East gi miyam de hena khudong saba piragani East Timor satningba singna visa tourism education amadi tradition singba gi marik sumba paw lawbu yagani hari Mayamna harau tayamna mangonda tawbibasi ubada apena pui me thada lakadoriba George Ramos Horta abu Manipur miyamna harau tayamna okpiyo hainasu Francisco na makhatana phongdokhi khangabo kendra gi MLA Suraj Kumar na lakliba
ꯒꯦꯁ ꯑꯁꯤꯕꯨ ꯇꯔꯥꯝ ꯑꯣꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯀꯦꯟꯗ꯭ꯔꯗ ꯑꯁꯤꯒꯨꯝꯕ ꯂꯤꯁꯤꯄ꯭ꯔꯤꯌꯥꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯄꯤꯁ ꯁꯦꯟꯇꯔ ꯑꯃꯗꯤ ꯐꯣꯔꯦꯟ ꯂꯩꯉꯥꯛꯀꯤ ꯑꯣꯐꯤꯁ ꯑꯃ ꯄꯨꯔꯛꯇꯨꯅ ꯍꯧꯗꯣꯔꯛꯄꯁꯤ ꯎꯕꯗ ꯇꯁꯦꯡꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ꯫ ꯄꯟꯕ ꯌꯥꯏ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯀꯪꯉꯨꯖꯝ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯍꯧꯖꯤꯛ ꯏꯁ ꯇꯤꯃꯣꯔꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯗꯣꯛꯇꯔ ꯖꯣꯔꯖ ꯔꯥꯃꯣꯁ ꯍꯣꯔꯇꯥꯒꯤ ꯒꯚꯔꯟꯃꯦꯟꯠ ꯃꯈꯥꯗ ꯃꯍꯥꯛꯀꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯏꯟꯚꯣꯏ ꯑꯣꯏꯅ ꯊꯕꯛ ꯄꯨꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯅꯤꯄꯨꯔꯒꯤ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯄꯨꯈꯠꯇꯨꯅ ꯃꯥꯂꯦꯝꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯀꯌꯥ ꯂꯧꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯔꯣꯝꯗꯅ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯒꯤ ꯃꯑꯣꯡꯗ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯗꯤꯃꯥꯟ ꯀꯟꯁꯤꯟꯅꯅꯕ ꯀꯨꯀꯤꯁꯤꯡꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ 19 ꯗꯤꯜꯂꯤ ꯌꯥꯎꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯔꯦꯂꯤ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯆꯍꯤ ꯏꯪ 2019ꯒꯤ ꯃꯦ 3ꯗ ꯁꯥꯟꯇꯤꯒꯤ ꯔꯦꯂꯤ ꯆꯠꯁꯤꯟꯅꯔꯒ ꯏꯔꯥꯡ ꯊꯣꯛꯔꯛꯈꯤꯕ ꯀꯨꯀꯤꯁꯤꯡꯅ ꯂꯦꯖꯤꯁꯂꯦꯆꯔ ꯂꯩꯕ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯒꯤ ꯃꯑꯣꯡꯗ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯗꯤꯃꯥꯟ ꯀꯟꯁꯤꯜꯍꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯊꯥ ꯑꯁꯤꯒꯤ 19 ꯑꯃꯨꯛꯀ ꯍꯟꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯌꯥꯎꯅ ꯗꯤꯜꯂꯤꯗ ꯔꯦꯂꯤ ꯆꯠꯅꯕ ꯍꯣꯠꯅꯔꯦ ꯍꯥꯏꯔꯤ꯫ ꯀꯨꯀꯤꯖꯧ ꯀꯥꯎꯟꯁꯤꯜ ꯍꯦꯗꯀ꯭ꯋꯥꯇꯔꯗꯒꯤ ꯏꯟꯄꯤ, ꯏꯟꯄꯨꯏ ꯀꯥꯎꯟꯁꯤꯜ, ꯗꯤꯁꯇ꯭ꯔꯤꯛ ꯐ꯭ꯔꯟꯇꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯗ ꯊꯥꯈꯤꯕ ꯆꯦꯔꯣꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯗꯤꯃꯥꯟ ꯑꯁꯤꯒꯤꯗꯃꯛ ꯑꯊꯨꯕꯗ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟ ꯄꯨꯔꯛꯅꯕ ꯁꯥꯟꯇꯤꯒꯤ ꯔꯦꯂꯤ ꯑꯁꯤ ꯆꯠꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯔꯦꯂꯤ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯀꯨꯀꯤꯁꯤꯡꯅ ꯈꯨꯟꯗꯥꯕ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯇ ꯆꯠꯅꯕ ꯋꯥꯐꯝꯁꯨ ꯆꯦꯔꯣꯜ ꯑꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯄꯜꯂꯤ꯫ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯑꯣꯏꯅ ITLF, ꯀꯥꯡꯄꯣꯛꯄꯤꯒꯤ ꯑꯣꯏꯅ COTU, ꯐꯦꯔꯖꯣꯜ ꯑꯃꯁꯨꯡ ꯖꯤꯔꯤꯕꯥꯝꯒꯤ ꯑꯣꯏꯅ ꯏꯟꯗꯤꯖꯤꯅꯁ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯗꯚꯣꯀꯦꯁꯤ ꯀꯃꯤꯇꯤ ITAC ꯐꯦꯔꯖꯣꯜꯅ ꯖꯤꯔꯤꯕꯥꯝ ꯑꯃꯁꯨꯡ ꯀꯨꯀꯤ ꯏꯟꯄꯤ ꯖꯤꯔꯤꯕꯥꯝ, ꯇꯃꯦꯡꯂꯣꯡ ꯑꯃꯗꯤ ꯅꯣꯅꯦ, ꯇꯦꯡꯅꯧꯄꯥꯜꯒꯤ ꯑꯣꯏꯅ ꯀꯨꯀꯤ ꯏꯟꯄꯤ ꯇꯦꯡꯅꯧꯄꯥꯜ, ꯃꯣꯔꯦꯒꯤ ꯑꯣꯏꯅ ꯍꯤꯜ ꯇ꯭ꯔꯥꯏꯕꯦꯜ ꯀꯥꯎꯟꯁꯤꯜ, ꯆꯥꯟꯗꯦꯜꯒꯤ ꯑꯣꯏꯅ ꯀꯨꯀꯤ ꯏꯟꯄꯤ ꯆꯥꯟꯗꯦꯜ ꯑꯃꯁꯨꯡ ꯀꯨꯀꯤ ꯁꯤꯞ ꯑꯦꯁꯣꯁꯤꯌꯦꯁꯟ ꯂꯣꯏꯅꯅ ꯗꯤꯜꯂꯤ ꯑꯃꯁꯨꯡ NCRꯒꯤ ꯑꯣꯏꯅ KSO ꯗꯤꯜꯂꯤ ꯑꯦꯟ NCR ꯑꯃꯁꯨꯡ ꯀꯨꯀꯤꯖꯧ ꯋꯨꯃꯦꯟꯁ ꯐꯣꯔꯝ ꯗꯤꯜꯂꯤꯅ ꯃꯄꯨꯡ ꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯒꯅꯤ ꯍꯥꯏꯔꯤ꯫ ꯔꯦꯂꯤ ꯑꯁꯤ ꯁꯥꯟꯇꯤ ꯑꯣꯏꯅ ꯆꯠꯀꯗꯕꯅꯤ꯫ ꯐꯖꯗꯕ ꯋꯥꯍꯩ ꯋꯥꯇꯥ, ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯍꯛꯊꯦꯡꯅꯅ ꯃꯤꯡ ꯆꯟꯕ, ꯍꯤꯡꯁꯥ ꯇꯧꯕ ꯌꯥꯗꯕꯒ ꯂꯣꯏꯅꯅ ꯅꯤꯡꯊꯤꯅ ꯂꯦꯝꯅ ꯐꯤꯖꯣꯜ ꯁꯦꯠꯅꯕꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯏꯪ 2019ꯒꯤ ꯃꯦ 3ꯗ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯁꯥꯟꯇꯤꯒꯤ ꯔꯦꯂꯤ ꯆꯠꯄꯅꯤ ꯍꯥꯏꯔꯒ ꯑꯇꯩ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯏꯔꯥꯡ ꯊꯣꯛꯇꯨꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯏꯔꯥꯡ ꯁꯥꯒꯠꯂꯛꯇꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯁꯤꯟꯕ ꯉꯝꯗꯕ ꯑꯋꯥꯕ ꯑꯃ ꯃꯤꯌꯥꯝꯅ ꯈꯝꯊꯦꯡꯅ ꯃꯥꯌꯣꯛꯅꯔꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯑꯀꯛꯅꯕ ꯃꯇꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯄꯥꯏꯈꯠꯄ ꯊꯧꯔꯥꯡꯁꯤꯡꯒ ꯂꯣꯏꯅꯅ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯑꯋꯥ ꯆꯩꯊꯦꯡ ꯑꯃꯁꯨꯡ ꯏꯟꯇꯔꯅꯦꯜꯂꯤ ꯗꯤꯁꯄ꯭ꯂꯦꯁ ꯄꯔꯁꯟꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡ ꯑꯁꯤ ꯀꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯅ ꯀꯨꯀꯤꯒꯤ MLA ꯇꯔꯥꯅ ꯁꯦꯟꯇꯔꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ꯫ MLA ꯇꯔꯥꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯁꯦꯟꯇꯔꯅ ꯃꯅꯤꯄꯨꯔꯗ PR ꯆꯂꯥꯏꯗꯨꯅ ꯑꯦꯁꯦꯝꯕ꯭ꯂꯤꯕꯨ ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯦꯁꯟꯗ ꯊꯝꯈꯤꯕ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯄꯨꯡ ꯐꯥꯕ ꯄꯣꯂꯤꯇꯤꯀꯦꯜ ꯔꯣꯗ ꯃꯦꯞ ꯑꯃ ꯁꯦꯝꯗꯨꯅ ꯌꯥꯅꯔꯕ ꯋꯥꯈꯩꯅꯕ ꯑꯃ ꯄꯨꯔꯛꯇꯨꯅ ꯁꯥꯟꯇꯤ ꯑꯃꯁꯨꯡ ꯑꯆꯨꯝꯕ ꯑꯗꯨ ꯂꯩꯍꯟꯅꯅꯕ ꯄꯥꯏꯈꯠꯂꯛꯀꯅꯤ ꯍꯥꯏꯅ ꯑꯁꯥ ꯇꯧꯏ ꯍꯥꯏꯔꯦꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯃꯔꯣꯝꯗꯅ ꯑꯦꯛꯖꯥꯝꯗ ꯑꯔꯥꯟꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯕ ꯇꯣꯛꯂꯁꯤ, ꯃꯇꯤꯡ ꯂꯩꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯜꯂꯁꯤ ꯗꯦꯁꯥꯝ꯫ ꯃꯊꯪꯁꯤꯠꯅ ꯍꯌꯦꯡ ꯐꯦꯕ꯭ꯔꯨꯋꯥꯔꯤ 19 ꯑꯃꯗꯤ 19 ꯏꯪ 2015ꯗꯒꯤ ꯍꯧꯅ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯏꯗꯨꯀꯦꯁꯟ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯏꯗꯨꯀꯦꯁꯟ ꯃꯅꯤꯄꯨꯔꯅ ꯂꯧꯗꯨꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯀ꯭ꯂꯥꯁ 10 ꯑꯃꯗꯤ 12ꯀꯤ ꯑꯏꯕ ꯆꯥꯡꯌꯦꯡꯗ ꯁꯔꯨꯛ ꯌꯥꯒꯗꯧꯔꯤꯕ ꯃꯍꯩꯔꯣꯏ ꯈꯨꯗꯤꯡꯃꯛꯅ ꯑꯔꯥꯟꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯗꯨꯅ ꯏꯁꯥꯒꯤ ꯍꯣꯠꯅꯖꯃꯟꯅ ꯑꯦꯛꯖꯥꯝ ꯊꯥꯅꯕꯒꯤꯗꯃꯛ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯐꯝꯗ ꯗꯦꯁꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯄꯤꯜ ꯇꯧꯔꯛꯄꯒ ꯂꯣꯏꯅꯅ ꯁꯣꯏꯗ ꯉꯥꯝꯗꯅ ꯑꯏꯕ ꯆꯥꯡꯌꯦꯡ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯁꯔꯨꯛ ꯌꯥꯗꯨꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛ ꯌꯦꯠꯄ ꯄꯥꯎꯖꯦꯜ ꯄꯤꯔꯛꯂꯤ꯫ ꯗꯦꯁꯥꯝꯅ ꯄ꯭ꯔꯦꯁꯇ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯂꯩꯕꯥꯛ ꯑꯃ, ꯈꯨꯟꯅꯥꯏ ꯑꯃ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯄꯨꯡ ꯐꯥꯅ ꯆꯥꯎꯈꯠꯄ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯀꯥꯡꯂꯣꯟ ꯑꯗꯨꯅ ꯂꯦꯞꯄꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯗꯨꯀꯦꯁꯟ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯑꯃ ꯃꯄꯥꯡꯒꯜ ꯀꯟꯅ ꯃꯇꯤꯡ ꯌꯥꯎꯅ ꯍꯤꯡꯅꯕꯒꯤ ꯈꯨꯠꯂꯥꯏꯅꯤ, ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯅ ꯃꯤꯌꯥꯝ ꯍꯨꯞꯅ ꯍꯥꯏꯅꯔꯕꯁꯨ ꯃꯁꯤꯕꯨ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯃꯤꯟꯅꯕꯗꯤ ꯉꯝꯗ꯭ꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯃꯤꯟꯅꯕ ꯉꯝꯗꯕ ꯑꯁꯤꯅ ꯑꯦꯛꯖꯥꯝ ꯑꯁꯤ ꯄꯥꯡꯊꯣꯛꯂꯤꯕ ꯑꯦꯛꯖꯥꯝ ꯀꯟꯗꯛꯇꯤꯡ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯣꯏꯁꯟ ꯂꯤꯛ ꯑꯣꯏꯔꯛꯄ, ꯂꯅꯥꯏ ꯃꯍꯩꯁꯪꯁꯤꯡꯅ ꯍꯛꯊꯦꯡꯅꯅ ꯑꯃꯗꯤ ꯅꯥꯀꯣꯏꯅꯅ ꯃꯥꯡꯖꯧꯅꯅ ꯀꯣꯏꯁꯟ ꯂꯩ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯀꯌꯥ ꯊꯣꯛꯂꯛꯄ, ꯑꯣꯖꯥ ꯍꯥꯏꯕ ꯐꯖꯈ꯭ꯔꯕ ꯁꯤꯟꯐꯝ ꯑꯁꯤꯒꯤ ꯏꯊꯤꯛꯁꯄꯨ ꯈꯣꯡꯒꯥꯎꯅꯔꯒ ꯃꯍꯩꯔꯣꯏꯁꯤꯡꯗ ꯑꯔꯥꯟꯕ ꯄꯥꯝꯕꯩ ꯇꯧꯕꯗ ꯌꯥꯎꯁꯤꯟꯕ, ꯑꯦꯛꯖꯥꯝꯒꯤꯗꯃꯛ ꯑꯣꯖꯥꯁꯤꯡꯕꯨ ꯆꯦꯛ ꯇꯧꯕ, ꯀꯣꯏꯁꯟ ꯁꯦꯝꯕ ꯑꯣꯖꯥꯅꯤ ꯍꯥꯏꯕꯁꯤꯡ ꯊꯤꯗꯨꯅ ꯀꯣꯆꯤꯡ ꯇꯧꯍꯟꯕ, ꯈꯨꯟꯅꯦꯛꯇ ꯃꯍꯩꯔꯣꯏꯁꯤꯡꯅ ꯑꯦꯛꯖꯥꯝꯗ ꯑꯔꯥꯟꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯍꯟꯕ, ꯋꯥꯆꯠ ꯋꯥꯅꯣꯝ ꯇꯧꯕꯒꯤ ꯆꯠꯅꯕꯤ, ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯃꯥꯗ ꯑꯔꯥꯟꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯔꯒ ꯑꯦꯛꯖꯥꯝ ꯊꯥꯕꯗ ꯁꯧꯒꯠꯄ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯇꯧꯔꯤꯕ ꯂꯨꯞꯁꯤꯡꯒꯤ ꯃꯔꯛꯇꯒꯤꯁꯨ ꯑꯁꯤꯒꯨꯝꯕ ꯁꯤꯗ ꯍꯛꯊꯦꯡꯅꯅ ꯌꯥꯎꯁꯤꯜꯂꯛꯄ ꯑꯁꯤ ꯄꯟꯕ ꯌꯥꯏ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯑꯃꯠꯇ
तौरोइदबनी करिगुम्बा तौनब होनरमलबुस लेपकदबनी असिगुम्बा असिना लमदम असिदा पांगथोकपा मारुइना क्लास 10 अमसुम 12 कॉलेज की सेमिस्टर की एग्जाम सिंग अमदी अतै एग्जाम सिंगदसु अरानबु पांबै सिजनरगा एग्जाम तौबगी फत्रब सतनबी अमा लैरिबसी फना यामना सेमदोकलबसु तसेंगना मरु यौना पुथोकपा ngamdana लैरि हादि असिगुम्बा एग्जाम अरानबु पांबै सिजनरगा एग्जाम पांगथोकपगी थवोंग सिगी मयोक्ता महैलुब असिना मतम सुपगी ओइना लेपतुना लाक्ली अमदी मखा तानासु लेपखिगनि लोइनना लेबाक मियामनसु लेफम थुइ एग्जाम सिंग असुबु पांगथोकपिरिबा बोर्ड अमदी काउंसिलनसु सेक्शन पांगथोकपिनबा देसामगी मैकेदिगा अपील तौरक्ली अमरमदना पॉलिटिकल की सरांगनब लुसिंदुना मौसागी इंगतपा हंजिलंगनब खोंगथांग लखलु फोक्स हौकिबे फेब्रुवारी 4 चीफ मिनिस्टर एन बिरेन सिंगाना मणिपुर की गवर्नर दा रेजिग्नेशन पिसिनखिबा मतुंगदा स्टेट असिदा लेंगाक पार्टी लेजिस्लेचर सिंगी मरक्ता लीडर अमा खनबा ngamdabedagi थोलकपा पॉलिटिकल गेब सरांगनब मरक्ता सेंट्रल गवर्नमेंट अमसिगी खुदोंचाबा लौदुना स्टेट असिदा प्रेसिडेंट रूल सस्पेंडेड एनिमेशन थमजिलकपा असि सेंट्रल गवर्नमेंट स्टेट असिगी लॉ एंड ऑर्डर मपुंग फाना सुंपाई पाइसिनबा यानबा मदि मखोइना तौनिंगबा तौबा यानबा सथरकपा अरोनबा थौदांग अमनि हाइना फेडरेशन ऑफ सिविल सोसाइटी ऑर्गेनाइजेशन फोक्स मणिपुरना लौरुदबगी मरम लैति हाइना फोक्स की मैकेदिगी प्रेस थादोरकपा चिरोलमन हाइदि सिरोल सिनहाय स्टेट असिदा सिन कोकी जौसिंगना मणिपुर की अपुनबगी सक्तमना सिंगनदुना सथरगलिबा सही एनी मपुंग फरकदौरबा लान असिदा मणिपुर की अपुनबगी सक्तम कन्ननबा होनरखिबा खुन ngaको सिंगबु तोंगान तोंगान मोरल क्या पिसिंदुना फाबा मदि पुनबा क्या हौखिबा नुमित खरनगी मतम असिदा लेपा लेतना सथरकपासी फोक्स मणिपुरना तराइना लौदि थवोंग सि मखातना सथरकलबदि मियामना हौनरुबा नाइदना मियामगी खोंजंग अमा संगसिलक्लोय हैनिंगाइ लेति हाइदि स्टेट असि डिप्लॉय तौरिबा मसिंग यामलबा सेंट्रल पैरामिलिटरी फोर्सिंगना मखाताना मियामदा मरु ओइना खुन ngaकपसिंग फाबा पुनबा मदि मैरा इमा इबेल सिंग कियन खंगनबा पिरुदबनि लोयना कुकी खुल सिंग ताइनबा मफम सिंग डिप्लॉय तौदुना लैरिबा मैतै खुल सिंग कुकी सिंग लांदारकपा थिंगनबा मपुंग फाबा थौरांग पैखतपिगदबनि हाइदि सिरोल असिना हाय नोमै काप लेपा खक्तना थोकलिबि इरांग असि नेम थरे हाइना लौ यारोय मदुना लान असिना मरम ओइरगा मयु मैकै मै साख्रबा इंटरनल डिस्प्लेस पर्सन आईडीपी सिंग मसा मसागी मयुमदा हंजननबा खोंथांग सेंट्रल गवर्नमेंट लखटकदबनि हाउजिंग स्टेट असिदा पीआर सस्पेंडेड एनिमेशन इंपोज तौरकपासिना मणिपुर की मियामदा खोइरांग खोइसाउनबा अमा पोखलिबा अमदि मियामदा सिंगनबा अमा फौलिबसि येंगदुना अथुबदा मतिक चाबा लुसिंगबा मखंदुना लमदम असिदा तंगदु लैताबा इंगतपा मौसागी पुंसिदा हंजिलंगनबा होनगदबनि हाइदि अमरोमदना मालेम nganbagi hakchang ngasi lausinkhre mihad asida sienaba miyoi ani masakhang mangamle sakhangdaba miyoi singna tha asigi taragi numiyungba matung minik tararom sapamatamda Imphal East District ki manung chanba Moirang Kampu awang laikai digi laisram malem nganba sai taraga manga apapa lekhitarabe ibom sa hairiba sahi nauriba naha sibu hatpada sienaba ne haiba miyoi ni masakhang mangamle haidi thaudu aduga mari lena semkipe GAC na pungkunga mari ni ki manungda फागदबनि हाइना तक्सिलदुना लैखिद्रबिगी हक्चांग लौदुना लाखि अदुबा पुलिस की इन्वेस्टिगेशन दा खुमांग सौसिलकपग लोइना अरोइबा मथौ मंगम पांथोकनबा ngasi जेनिम्स की मेरियल संगदगी लैखिद्रबिगी हक्चांग लौसिनख्रे हक्चांग लौ लाखिबरे GAC की कन्वीनर मोइरांग थेम सुकुमार हाकिबदा GAC ना पुंग कुनगे मरिगी मतम थाकिबदुगी मनुंगदा पुलिस ना थासगी तरागा मथोइदा खंगलखिबगी मतुंगिना मालेम nganba hatpra sienabani haiba miyu ani masak maming amasum akupa marol sing khangmangamle athuba matamna faraknaki mana makhatana hai DC Imphal East da susatuna unarubuda laikhidrabagi imung manungda pibiya ba mating pigani fongdorokhibaga loidana aroiba mathom mangam pangthokna ba haksang lobani adubo GAC gi khongjang handokpa leiti investigation gi progress yenglaga makhatana kari karamba khongjang singjang singani haibadu sulep thokani haikenasu pausna makhatana fongdorokli Makasa tharak poina to papa Manipur thugaina ba honariba koki MLA singi mathakta thaba amata paikata ba haibisi yamna lan mathabangni Chancellor Youth of Khundrapam AC suspended animation laiba asi ngaiduna leibigi mahuta BJP gi laiba MLA sing amat oina chungsin minaduna athuba matamda lainga ama schemduna lamdam masida tangdu laitaba hanjanhana na ba hona view seraksida speaker na JDU की MLA सिंगु माकी ट्रिब्यूनल द थंबादुगा मणिपुर थुगाइना ब होनरिबा कुकी MLA सिंगी मथक्तना थबा अमता पाइखता भाइबिसि यामना लान मथबंगनि हाइना Chancellor Youth of Khundrapam AC ना फोंगोख्रे वाफम मसिंग असि मणिपुर प्रेस कप की थांजिंग होल पांगथोकपा पाउगी मिफमदा Chancellor Youth of Khundrapam AC की प्रेसिडेंट जेम्स लाइसंगथेमना मखाताना पाउमिसिंग द फोंगोखिबदा
ꯊꯣꯛꯂꯤꯕ ꯆꯍꯤ ꯑꯅꯤ ꯐꯥꯖꯤꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯁꯤꯟꯗꯣꯛꯅꯕ ꯍꯣꯠꯅꯕ ꯑꯁꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯃꯛꯄꯨ ꯇꯥꯕꯤꯒꯗꯕꯁꯤꯡꯅ ꯇꯥꯕꯤꯗꯅ ꯃꯅꯤꯄꯨꯔꯗ ꯆꯌꯦꯠꯅꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯂꯩꯔꯤꯉꯩ ꯆꯩꯔ ꯑꯁꯤꯗ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯊꯝꯖꯤꯟꯈ꯭ꯔꯦ ꯑꯃꯗꯤ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯂꯥꯛꯄ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯉꯥꯛꯂꯤꯕ ꯑꯃꯗꯤ ꯈꯨꯟ ꯉꯥꯛꯂꯤꯕꯁꯤꯡꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯃ ꯂꯥꯛꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛ ꯃꯄꯨ ꯑꯣꯏꯔꯤꯕ MLAꯁꯤꯡꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯈꯟꯕꯤꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕꯤꯗꯨꯅ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯑꯁꯤ ꯍꯟꯗꯣꯛꯅꯕ ꯁꯤꯟꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯇꯝ ꯁꯥꯡꯅ ꯆꯠꯊꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯁꯤ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒ, ꯏꯂꯤꯒꯦꯜꯁ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯈꯟꯗꯣꯛꯅꯕ ꯊꯕꯛ ꯄꯥꯏꯈꯠꯂꯨꯕ, ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯇ ꯂꯝ ꯈꯣꯞꯆꯤꯟꯕꯁꯤꯡ ꯇꯥꯛꯊꯣꯛꯅꯕ, ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯇꯧꯔꯨꯕ ꯑꯃꯗꯤ FMR ꯂꯧꯊꯣꯛꯄꯅ ꯃꯔꯨꯑꯣꯏꯕ ꯃꯔꯝꯅꯤ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯅꯈ꯭ꯔꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯥꯏ ꯄꯥꯛꯂꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯑꯁꯤ ꯉꯥꯛꯄ ꯉꯝꯒꯗꯕꯅꯤ꯫ ꯊꯕꯛꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯗ꯭ꯔꯤꯉꯩꯗ PR ꯂꯥꯛꯁꯤꯜꯂꯛꯄ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡꯅ ꯆꯨꯡꯁꯤꯟꯅꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯂꯨꯔꯕ ꯇꯟꯖꯥ ꯑꯁꯤꯗ ꯁ꯭ꯄꯤꯀꯔꯅ JDUꯒꯤ MLAꯁꯤꯡꯕꯨ ꯃꯍꯥꯛꯀꯤ ꯇ꯭ꯔꯤꯕꯨꯅꯦꯜꯗ ꯊꯝꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯀꯨꯀꯤ MLAꯁꯤꯡꯒꯤ ꯃꯊꯛꯇꯅ ꯊꯕꯛ ꯑꯃꯠꯇ ꯄꯥꯏꯈꯠꯇꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯥꯟꯕ ꯊꯕꯛꯅꯤ꯫ ꯃꯁꯤꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯉꯥꯛꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯗꯁꯨ ꯑꯆꯧꯕ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃ ꯄꯤꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔꯕꯨ ꯊꯨꯒꯥꯏꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯍꯣꯠꯅꯔꯤꯕ ꯑꯃꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯉꯥꯛ ꯁꯦꯜꯂꯤꯕ ꯀꯨꯀꯤ MLAꯁꯤꯡꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯑꯗꯨ ꯁ꯭ꯄꯤꯀꯔꯅ ꯂꯧꯈꯠꯄꯤꯌꯨ꯫ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯍꯧꯔꯛꯄ ꯃꯔꯨ ꯑꯗꯨ ꯈꯪꯂꯕꯅꯤꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯃꯥꯏ ꯄꯥꯛꯅ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ꯫ BJP ꯂꯩꯉꯥꯛꯅ ꯏꯔꯥꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯜꯂꯕꯗꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯅꯁꯨ ꯂꯩꯉꯥꯛ ꯑꯗꯨ ꯁꯣꯟꯅ ꯍꯧꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯤꯌꯨ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯀꯣꯁꯤꯌꯝꯅ ꯂꯧꯕ ꯀ꯭ꯂꯥꯁ 11 ꯑꯃꯗꯤ 12 ꯑꯦꯛꯖꯥꯝꯒꯤ ꯁꯦꯝ ꯁꯥꯕ ꯂꯣꯏꯁꯤꯜꯂꯛꯂꯤ꯫ ꯑꯣꯖꯤꯠ ꯊꯥ ꯑꯁꯤꯒꯤ 13 ꯍꯧꯗꯨꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯏꯗꯨꯀꯦꯁꯟ ꯃꯅꯤꯄꯨꯔꯅ ꯂꯧꯕ ꯀ꯭ꯂꯥꯁ 11 ꯑꯃꯗꯤ 12ꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯒꯤ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯛꯂꯤ꯫ ꯃꯥꯔꯆ 23 ꯐꯥꯎꯕ ꯆꯠꯊꯒꯗꯕ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄ ꯌꯥꯅꯕ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯃꯅꯨꯡꯗ ꯀꯅꯥꯒꯨꯝꯕ ꯂꯨꯞ ꯑꯃꯠꯇꯅ ꯕꯟ ꯕ꯭ꯂꯣꯀꯦꯠ ꯌꯥꯎꯅ ꯃꯈꯜ ꯑꯃꯠꯇꯒꯤ ꯑꯌꯦꯠ ꯑꯄꯟ ꯄꯤꯕꯤꯒꯅꯨ ꯍꯥꯏꯅ ꯀꯣꯁꯤꯌꯝꯒꯤ ꯆꯤꯌꯔꯃꯦꯟ ꯇꯤ ꯑꯣꯖꯤꯠꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯔꯥꯡ ꯕꯥꯕꯨꯄꯨꯔꯥꯗ ꯂꯩꯕ ꯀꯣꯁꯤꯌꯝꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯆꯤꯌꯔꯃꯦꯟ ꯑꯣꯖꯤꯠꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯀꯣꯁꯤꯌꯝꯅ ꯂꯧꯕ ꯀ꯭ꯂꯥꯁ 12ꯒꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯦꯛꯖꯥꯝ 2025 ꯑꯁꯤꯗ ꯁꯥꯏꯟꯁ ꯁ꯭ꯇ꯭ꯔꯤꯝꯗ ꯃꯍꯩꯔꯣꯏ 10,993, ꯑꯥꯔꯠꯁ ꯁ꯭ꯇ꯭ꯔꯤꯝꯗ ꯃꯍꯩꯔꯣꯏ 9,732 ꯑꯃꯗꯤ ꯀꯃꯔꯁ ꯁ꯭ꯇ꯭ꯔꯤꯝꯗ 990 ꯄꯨꯟꯅ ꯃꯍꯩꯔꯣꯏ 19,865ꯅ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯆꯤꯡꯗ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔ 39 ꯑꯃꯗꯤ ꯇꯝꯄꯥꯛꯇꯅ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔ 63 ꯄꯨꯟꯅ 116 ꯍꯥꯡꯂꯤ꯫ ꯀ꯭ꯂꯥꯁ 11ꯒꯤ ꯑꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ 219ꯒꯤ ꯃꯍꯩꯔꯣꯏꯁꯤꯡ 19,990ꯅ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯂꯣꯏꯅꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯀ꯭ꯂꯥꯁ 12ꯒꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯦꯛꯖꯥꯝ 2025 ꯑꯁꯤꯕꯨ ꯌꯥꯝꯅ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯄꯥꯡꯊꯣꯛꯅꯕ ꯀꯣꯁꯤꯌꯝꯅ ꯃꯤꯑꯣꯏ 6ꯅ ꯁꯥꯕ ꯐ꯭ꯂꯥꯏꯌꯤꯡ ꯁ꯭ꯀ꯭ꯋꯥꯗ ꯇꯤꯝ 94 ꯁꯦꯝꯗꯨꯅ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔꯁꯤꯡꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯒꯅꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯁꯤꯡ ꯑꯃꯁꯨꯡ ꯑꯇꯩ ꯂꯨꯞꯁꯤꯡꯒꯤ ꯚꯣꯂꯟꯇꯤꯌꯔꯁꯤꯡꯁꯨ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔꯁꯤꯡꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯀꯣꯁꯤꯌꯝꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯑꯦꯛꯖꯥꯝ ꯑꯁꯤ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯔꯤ꯫ ꯑꯃꯔꯣꯝꯗ ꯍꯧꯈꯤꯕ ꯆꯍꯤꯁꯤꯡꯗ ꯑꯦꯛꯖꯥꯝ ꯅꯨꯃꯤꯠ ꯑꯃꯗꯤ ꯅꯣꯡꯃ ꯅꯤꯅꯤ ꯋꯥꯠꯂꯤꯉꯩꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯀꯣꯏꯁꯟ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯄꯒꯤ ꯋꯥꯊꯣꯛ ꯈꯔ ꯊꯣꯛꯈꯤꯕ ꯑꯗꯨꯁꯨ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗꯗꯤ ꯊꯣꯛꯇꯅꯕ ꯀꯣꯁꯤꯌꯝꯅ ꯑꯍꯦꯟꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯂꯦ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯔꯤ꯫ ꯑꯗꯨꯒ ꯇꯦꯟꯇꯛꯅ ꯁꯨꯝꯅ ꯃꯌꯥꯝꯗ ꯊꯝꯖꯔꯝꯒꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯑꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯈꯥ ꯇꯥꯅ ꯉꯥꯏꯃꯤꯟꯅꯁꯤ꯫